ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯂꯣꯏꯈ꯭ꯔꯦ ꯌꯦꯅꯤꯡꯊꯥ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯨꯁꯤꯜ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯔꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯅꯍꯥꯛꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯏꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯦ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯅ ꯔꯦꯁꯃꯥ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯔꯦꯁꯃꯥꯗꯣ ꯆꯥꯛ ꯈꯔ ꯍꯥꯞꯂꯨ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯥꯛ ꯍꯥꯞꯄ ꯊꯣꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯔꯦꯁꯃꯥ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯔꯦꯁꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯅꯤꯡꯕ ꯀꯔꯦꯝꯅꯅꯤꯡꯕꯗꯤ ꯐꯥꯎꯔꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯨꯔꯅꯤ? ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯪꯒꯗꯧꯕ ꯊꯥ 4 ꯋꯥꯠꯂꯕꯁꯨ ꯊꯥ 4ꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯀꯣꯏꯕ ꯆꯠꯀꯅꯤ꯫ ꯅꯪꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠꯀꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ, ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯃꯁꯤꯗꯒꯤꯗꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯣ꯫ ꯅꯪꯒ ꯑꯩꯒ ꯄꯥꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯕ ꯆꯠꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤ ꯋꯥꯠꯂꯔꯣꯏ, ꯅꯪꯒꯤ ꯁꯪꯒ ꯋꯥꯠꯂꯔꯣꯏꯗꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯀꯥꯔꯒ ꯃꯃꯥꯟꯅꯕꯗꯨꯅ ꯔꯦꯁꯃꯥꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯁꯤꯜꯗꯤ ꯀꯩꯁꯨꯝ ꯈꯨꯝꯗꯦ, ꯆꯥꯛ ꯑꯗꯨꯝ ꯆꯥꯏ꯫ ꯃꯈꯣꯏꯅ ꯃꯣꯔꯅꯤꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯗꯨꯗꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯦ꯫ ꯔꯦꯁꯃꯥꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯒ ꯔꯦꯁꯃꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯔꯦꯁꯃꯥꯅ ꯁꯨꯁꯤꯜꯅ ꯊꯕꯛ ꯐꯪꯕ, ꯃꯍꯥꯛ ꯊꯕꯛ ꯈꯟꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯟꯅꯕꯤꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯔꯦꯁꯃꯥꯗ ꯔꯣꯃꯦꯁꯀ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯈꯪꯅꯍꯟꯈꯤ꯫ ꯑꯗꯨꯒ ꯔꯣꯃꯦꯁꯅ ꯅꯨꯄꯤ ꯆꯦꯟꯈꯤꯕ꯫ ꯇꯁꯦꯡꯅꯃꯛ ꯔꯦꯁꯃꯥꯒꯤ ꯄꯨꯛꯆꯦꯜ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨꯅ ꯍꯣꯡꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯔꯦꯁꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯗꯕ, ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯌꯥꯔꯤꯕ? ꯃꯍꯥꯛꯁꯨ ꯄꯪꯃꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯖꯕ ꯀꯞꯆꯕ ꯇꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯔꯦꯁꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯁꯨꯁꯤꯜ, ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ꯭ꯔꯥ? ꯔꯦꯁꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯁꯤꯡꯅꯕ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯃꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯅꯣꯡꯃ ꯑꯩꯈꯣꯏ ꯍꯥꯏꯔꯒ ꯌꯦꯡꯒꯦ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯔꯦꯁꯃꯥꯗꯤ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯥꯏꯔꯨꯅꯨ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ, ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯅꯤ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯅ ꯐꯅ ꯍꯥꯏꯖꯩ꯫ ꯃꯃꯥꯟꯅꯕꯤꯅ ꯌꯥꯗꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯁꯤꯜꯒꯤ ꯅꯝꯕꯔ ꯑꯗꯣ ꯃꯃꯥꯟꯅꯕꯤꯅ ꯂꯧꯔꯒ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯦ꯫ ꯁꯨꯁꯤꯜꯁꯨ ꯊꯕꯛ ꯁꯨꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯐꯣꯟ ꯍꯦꯛ ꯇꯧꯕꯒ ꯅꯝꯕꯔꯕꯨꯗꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯦ꯫ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯇꯥꯃꯣ ꯁꯨꯁꯤꯜ, ꯑꯩꯅꯦ, ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯨꯁꯤꯜ ꯈꯪꯂꯦ, ꯔꯦꯁꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ꯫ ꯁꯨꯁꯤꯜꯁꯨ ꯌꯥꯝꯅ ꯐꯖꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯁꯨꯁꯤꯜ, ꯅꯪꯅ ꯔꯦꯁꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕ, ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯥꯎꯔꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯃꯔꯥꯜ ꯀꯩꯁꯨꯝ ꯂꯩꯖꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯁꯤꯜ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯃꯥꯟꯅꯕꯤꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯖꯕꯁꯨ ꯁꯨꯁꯤꯜꯅ ꯇꯥꯕꯤꯗꯦ꯫ ꯐꯣꯟꯁꯨ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯔꯦꯁꯃꯥꯒ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯁꯦꯡꯗꯣꯛꯅꯍꯟꯁꯤꯒꯦ, wari sanansiगे haiduna mamanabina plan kya ama silai mahana plan kya ama sil haibadungai karimata kanate makoina yamna toina asumna mi tharak tharak laga thabak sufam do oirabasu mane do mungla laga suchilda paw kya hairakpa mi mathang mathang la laga
ꯄꯥꯎ ꯀꯌꯥ ꯑꯃ ꯊꯣꯡꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯁꯨꯁꯤꯜ ꯊꯕꯛ ꯁꯨꯕ ꯐꯥꯎꯕ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯁꯤꯜꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯄꯥꯎ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯔꯦꯁꯃꯥꯗ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯔꯦꯁꯃꯥꯗ ꯑꯃꯨꯛꯇꯪ ꯉꯥꯡꯒꯦ ꯑꯃꯨꯛꯇꯪ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯔꯦꯁꯃꯥꯒ ꯃꯥꯒ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯈꯤ꯫ ꯔꯦꯁꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯔꯦꯁꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯃꯨꯛꯇꯪ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯆꯪꯂꯒ ꯔꯦꯁꯃꯥꯗ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯈꯨꯗꯤꯡ ꯇꯝꯂꯛꯂꯤꯕ? ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯎ ꯇꯝꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ? ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯈꯤ꯫ ꯔꯦꯁꯃꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯗꯤ ꯔꯦꯁꯃꯥꯅ ꯇꯝꯕ ꯅꯠꯇꯦ꯫ ꯔꯦꯁꯃꯥꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯔꯅꯨ, ꯃꯥꯗꯤ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡ ꯑꯗꯨꯇꯅꯕꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯅꯤꯡꯉꯝꯂꯛꯇꯕꯗꯒꯤ ꯁꯨꯁꯤꯜꯗ ꯍꯥꯏꯕꯅꯤ꯫ ꯁꯨꯁꯤꯜꯅ ꯈꯪꯗꯕꯗꯒꯤ ꯔꯦꯁꯃꯥꯗ ꯐꯅꯌꯥꯝꯅ ꯆꯩꯈꯤ, ꯉꯥꯡꯈꯤ꯫ ꯁꯨꯁꯤꯜꯗ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅꯁꯨ ꯔꯦꯁꯃꯥꯗ ꯉꯥꯡꯈꯤ, ꯆꯩꯈꯤ꯫ ꯆꯩꯔꯕ ꯃꯇꯨꯡꯗ ꯁꯨꯁꯤꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯃꯇꯨꯡꯗꯗꯤ ꯃꯤꯉꯣꯟꯗ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯝꯂꯛꯀꯅꯨ꯫ ꯅꯪꯒ ꯑꯩꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯀꯠ ꯆꯀꯠ ꯇꯝꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯔꯦꯁꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯕꯁꯨ ꯉꯝꯗꯦ, ꯌꯥꯝꯅꯁꯨ ꯏꯀꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯃꯥ ꯍꯤꯡꯅ ꯍꯤꯡꯅꯁꯨ ꯀꯞꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯦꯁꯃꯥꯒ ꯁꯨꯁꯤꯜꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯅꯈ꯭ꯔꯦ꯫ ꯔꯦꯁꯃꯥꯗꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯕꯨꯁꯨ ꯋꯥꯔꯧꯏ, ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨꯕꯨꯁꯨ ꯁꯥꯎꯅꯤꯡꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥꯕꯨꯁꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯏꯟꯁꯤꯟꯕ, ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯨꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯩꯆꯥ ꯑꯁꯤ ꯐꯪꯖꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯁꯨꯁꯤꯜꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒ ꯍꯥꯟꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯁꯨꯁꯤꯜꯒꯤꯗꯃꯛ ꯈꯪꯅꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯈꯪꯅꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯔꯦꯁꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯧ, ꯃꯥꯒꯤ ꯃꯥꯡꯗ ꯈꯔ ꯇꯧ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯒꯤ ꯁꯨꯁꯤꯜꯁꯨ ꯔꯦꯁꯃꯥꯗ ꯄꯦꯟꯈꯤꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯒ ꯔꯦꯁꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯕ ꯀꯌꯥ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯩ ꯑꯃꯗꯤ ꯔꯦꯁꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯁꯨꯁꯤꯜꯅ ꯇꯠꯇꯅ ꯇꯧꯔꯛꯏ꯫ ꯔꯦꯁꯃꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄ ꯀꯌꯥꯁꯨ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯁꯤꯜꯅ ꯔꯦꯁꯃꯥꯗ ꯂꯦꯟꯅꯕ ꯀꯌꯥ ꯇꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ, ꯍꯦꯔꯥ, ꯃꯥꯅ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯇꯣꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯅꯪꯕꯨ ꯅꯁꯛ ꯊꯤꯕ꯭ꯔꯥ? ꯅꯪ ꯀꯔꯤꯗ ꯋꯥꯠꯂꯤꯕꯒꯦ? ꯅꯪꯁꯨ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯅꯧꯅ ꯔꯦꯁꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯦ꯫ ꯔꯦꯁꯃꯥꯗꯤ ꯐꯅ ꯀꯟꯅ ꯌꯥꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯁꯦꯝꯂꯅꯨ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯗꯨ ꯂꯩꯖꯩ꯫ ꯁꯨꯁꯤꯜꯅ ꯇꯣꯏꯅ ꯂꯦꯟꯅꯔꯛꯄ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯈꯪꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯗꯛꯁꯨ ꯅꯨꯄꯥ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯈꯪꯅꯍꯜꯂꯦ꯫ ꯔꯦꯁꯃꯥꯁꯨ ꯁꯨꯁꯤꯜꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯔꯗꯪ ꯀꯥꯎꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅꯩ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯦꯒꯤ ꯗꯨꯀꯥꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯄ ꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯁꯃꯥ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯐꯅ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯃꯅꯦ ꯑꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯀꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ, ꯊꯦꯡꯅꯍꯜꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯂꯛꯄ ꯅꯥꯏꯕ ꯍꯥꯏꯕꯁꯦ ꯁꯪꯒꯅꯁꯨ ꯌꯥꯝꯅ ꯄꯨꯏ ꯍꯥꯏꯕꯗꯨ ꯆꯨꯝꯕꯅꯤ꯫ ꯔꯦꯁꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯛꯄ, ꯃꯍꯥꯛꯀ ꯈꯪꯅꯔꯛꯄ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯀ꯭ꯋꯥ ꯆꯥꯔꯝꯗꯕ, ꯇꯂꯕ ꯆꯥꯔꯝꯗꯕ ꯔꯦꯁꯃꯥ ꯍꯧꯖꯤꯛꯇꯤ ꯃꯅꯦꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯕꯗꯒꯤ ꯃꯍꯥꯛ ꯀ꯭ꯋꯥ ꯆꯥꯕ ꯍꯩꯅꯔꯛꯏ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛ ꯇꯂꯕ ꯐꯥꯎꯕ ꯆꯥꯕ ꯍꯩꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯒ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯦꯞꯄ, ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕꯗꯣ ꯁꯨꯁꯤꯜꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯄꯨꯔꯒ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯔꯦꯁꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯨꯁꯤꯜ
ꯀꯔꯤꯅꯣꯝ ꯈꯜꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀ ꯃꯃꯥꯟꯅꯕꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯣ ꯁꯨꯁꯤꯜꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯁꯤꯗꯤ ꯈꯪꯉꯤ꯫ ꯃꯁꯤ ꯑꯃꯨꯛ ꯔꯦꯁꯃꯥ ꯈꯪꯅꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤꯁꯤ ꯈꯪꯅꯕ ꯃꯥꯜꯂꯦ꯫ ꯍꯟꯗꯛ ꯈꯔ ꯇꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯒ ꯂꯩꯕ, ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯇꯠꯇꯅ ꯁꯥꯟꯅꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯑꯃꯨꯛ ꯇꯝꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏ, "ꯕꯥꯂꯣ, ꯍꯟꯗꯛꯇꯤ ꯀꯨꯝꯃꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯃꯇꯥꯎ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥ ꯍꯥꯟꯅ ꯈꯪꯗꯕ ꯖꯥꯠꯂꯥ? ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯉꯥꯎꯁꯤꯟꯅꯕꯗ ꯈꯝ ꯊꯦꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯕꯨ ꯃꯥꯡꯂꯁꯅꯨ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅ ꯁꯤꯜꯂꯤꯕ ꯖꯥꯠꯂꯥ?" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯔ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ?" ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥꯅꯣ, ꯉꯥꯎꯁꯤꯟꯅꯕꯗ ꯈꯝ ꯊꯦꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯔꯨꯞ, ꯇꯁꯦꯡꯅꯃꯛ ꯑꯩ ꯈꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯗ ꯈꯔ ꯀꯥꯟꯅꯒꯗꯕ, ꯃꯈꯣꯏꯅ ꯈꯔ ꯆꯥꯊꯣꯛꯄ ꯐꯪꯒꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯦꯛꯇꯃꯛ ꯈꯪꯅꯍꯟꯕ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯃꯇꯥꯎ, ꯃꯥꯡꯒꯦ ꯃꯥꯡꯁꯅꯨ, ꯃꯁꯥꯅ ꯇꯧꯖꯕ ꯃꯁꯥꯅ ꯐꯪꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯣꯛꯂꯤꯕꯅꯣ?" ꯁꯨꯁꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯥ ꯑꯩ ꯃꯇꯝ ꯈꯔꯗꯁꯨ ꯈꯪꯅꯔꯝꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄꯗꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯉꯣꯟꯗ ꯑꯩꯒꯤꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯥꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗꯤ ꯑꯩꯁꯨ ꯄꯥꯝꯃꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡ, ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯇꯧꯅꯤꯡꯉꯤ" ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯔꯦꯁꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯕꯗꯒꯤ ꯃꯅꯦꯈꯣꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯛ ꯆꯥꯅꯈꯤ꯫ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯆꯨꯝꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯆꯥꯛ ꯆꯥꯅꯕ ꯅꯠꯇꯦ꯫ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯁꯨ ꯊꯛꯂꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯅ ꯕꯤꯌꯥꯔ ꯂꯧꯔꯒ ꯃꯈꯣꯏ ꯊꯛꯂꯦ꯫ ꯇꯁꯦꯡꯅ ꯔꯦꯁꯃꯥꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯂꯣꯏꯅ ꯌꯥꯔꯦ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯃꯗꯤ ꯃꯅꯦꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯦ꯫ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒ ꯌꯨ ꯊꯛꯑꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯔꯦꯁꯃꯥꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨꯒ ꯕꯤꯌꯥꯔ ꯊꯛꯑꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ? ꯇꯁꯦꯡꯅꯃꯛ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯕꯤꯌꯥꯔ ꯑꯗꯣ ꯌꯥꯝꯅ ꯊꯛꯈꯤꯕꯗꯒꯤ ꯔꯦꯁꯃꯥ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯉꯥꯎꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯅꯦꯅꯦꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯍꯥꯛꯁꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯆꯤ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯦ꯫ ꯔꯦꯁꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯒꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗꯒꯤ ꯃꯈꯣꯏ ꯀ꯭ꯋꯥ ꯑꯃꯅꯤ ꯆꯥꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯦꯅꯦꯗꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯈꯤꯗꯦ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯈꯤ, ꯆꯥꯛ ꯆꯥꯅꯈꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯁꯨꯁꯤꯜꯗꯤ ꯉꯁꯥꯏꯅ ꯄꯥꯎ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯟꯅꯕꯗꯨꯒ ꯃꯍꯥꯛꯀ ꯅꯦꯅꯦꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯦꯅꯦꯗꯨ ꯃꯉꯣꯟꯗ ꯐꯝꯂꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯍꯪꯉꯤ, "ꯔꯦꯁꯃꯥ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯅꯦꯅꯦ ꯈꯔꯗꯤ ꯄꯥꯈꯠꯂꯤ꯫ "ꯂꯩ" ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯁꯨꯁꯤꯜ ꯃꯅꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ꯫ ꯃꯥꯅ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯔꯦꯁꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯦꯠꯈꯤꯕꯅꯔ ꯈꯪꯗꯦ, ꯔꯦꯁꯃꯥꯗꯣ ꯈꯨꯗꯛꯇ ꯐꯃꯨꯡ ꯑꯗꯨꯒꯤ ꯆꯤꯡꯊꯣꯛꯂꯒ ꯁꯨꯁꯤꯜꯅ ꯃꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯑꯣꯟꯅ ꯊꯥꯈꯤ꯫ ꯔꯦꯁꯃꯥꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯨ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠꯁꯤꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯄꯨꯁꯨ ꯉꯥꯡꯂꯦ, ꯆꯩꯔꯦ꯫ ꯑꯗꯨꯒ ꯔꯦꯁꯃꯥꯗꯁꯨ ꯁꯨꯁꯤꯜꯅ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ, ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯈꯤ꯫ ꯔꯦꯁꯃꯥ ꯀꯞꯂꯒ ꯂꯩꯈꯤ꯫ ꯃꯅꯦ ꯑꯗꯨꯁꯨ ꯀꯩꯁꯨꯝ ꯈꯨꯝꯗꯦ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯈꯤ, "ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ꯭ꯔꯥ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯁꯨꯁꯤꯜ ꯀꯞꯅ ꯀꯞꯅ ꯔꯦꯁꯃꯥꯗ ꯉꯥꯡꯕ ꯂꯦꯞꯇꯦ, ꯐꯨꯕꯁꯨ ꯂꯦꯞꯇꯦ꯫ ꯔꯦꯁꯃꯥꯁꯨ ꯀꯞꯂꯦ꯫ ꯔꯦꯁꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯕꯁꯨ ꯑꯁꯤꯅꯤ꯫ ꯑꯩꯅ ꯉꯁꯤ ꯑꯁꯨꯝꯅ ꯍꯤꯡꯂꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯅꯦꯅꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯅꯤꯡꯕ ꯊꯨꯡꯂꯦꯗꯅ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕ? ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯅ ꯍꯟꯗꯅ ꯁꯨꯁꯤꯜꯗ ꯉꯥꯡꯂꯛꯏ꯫ ꯁꯨꯁꯤꯜ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯋꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯅꯤ꯫ ꯅꯪ ꯑꯩ ꯂꯥꯞꯅꯕ ꯇꯥꯔꯕꯁꯨ
nangna fattaba lambi de changbadi yaroi law nang mafum sida kuina leiba yaroi haduna Resma gi khudang adu pairaga mana singlaga pukhi mayambo aroibada Pantolilamgi maikaidagi amukana khurumjari mathangi aroiba tangkakta kari oigadagi haiba mayam punna mungai minarasi